ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯕꯁꯟꯇꯤ ꯀꯪꯖꯝ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯥꯏꯔꯦꯟꯒꯤ ꯃꯆꯥ ꯄꯦꯅꯨ꯫ ꯃꯇꯝ ꯑꯃꯗ ꯂꯝ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯂꯝ ꯑꯗꯨꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯆꯪꯈꯣꯜꯂꯕꯤ, ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯅ ꯅꯤꯡꯊꯤꯖꯔꯕꯤ ꯆꯅꯨꯔꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯄꯦꯅꯨ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯄꯦꯅꯨ ꯃꯈꯨꯠꯇ ꯂꯣꯡ ꯄꯥꯏꯗꯨꯅ, ꯈ꯭ꯋꯥꯡꯗ ꯇꯨꯡꯒꯣꯜ ꯌꯥꯜꯂꯒ, ꯀꯣꯛꯇ ꯆꯔꯩ ꯐꯤ ꯑꯃꯅ ꯀꯣꯛꯁꯦꯠ ꯁꯦꯠꯂꯒ, ꯐꯅꯦꯛ ꯈꯔ ꯆꯣꯟꯇꯛꯅ ꯁꯦꯠꯂꯒ, ꯈꯣꯡꯊꯥꯡ ꯑꯗꯨ ꯇꯍꯥ ꯇꯍꯥ ꯊꯥꯡꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯌꯨꯝ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯒ ꯀ꯭ꯋꯥꯛꯀꯨꯝꯅ ꯌꯥꯛꯂꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯑꯁꯨꯝꯅ ꯆꯩꯔꯛꯏ꯫ "ꯍꯩ, ꯅꯪ ꯑꯁꯨꯛ ꯊꯦꯡꯂꯒ ꯍꯜꯂꯛꯏꯁꯤ ꯀꯗꯥꯏꯗ ꯆꯠꯂꯨꯏ? ꯍꯥ?" ꯆꯩꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯄꯦꯅꯨ ꯌꯥꯝ ꯀꯤꯊꯤ ꯀꯤꯔꯨꯝꯅ ꯈꯣꯟꯖꯦꯜꯗꯨ ꯇꯞꯂꯞꯅ ꯀꯧꯔꯒ, "ꯏꯃꯥꯍꯜ, ꯑꯩ ꯂꯤꯝꯂꯩ ꯐꯥꯔꯨꯕꯅꯤ, ꯇꯣꯛꯄ ꯍꯤꯗꯦꯟ ꯇꯥꯐꯝꯗꯒꯤ." ꯄꯦꯅꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯕꯨꯛ ꯐꯠꯇ꯭ꯔꯕꯤ ꯃꯃꯥꯍꯜ ꯉꯥꯟꯕꯤꯅ ꯁꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄꯦꯅꯨꯒꯤ ꯃꯈ꯭ꯋꯥꯡꯗꯨꯗ ꯌꯥꯜꯂꯤꯕ ꯉꯥ ꯍꯥꯞꯂꯤꯕ ꯇꯨꯡꯒꯣꯜ ꯑꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯦꯞꯊꯔꯒ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯂꯝꯃꯤ꯫ "ꯏꯁ, ꯁꯤꯒꯤ ꯉꯥꯁꯤ ꯐꯥꯔꯨꯕꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯉꯁꯤ ꯀꯣꯔꯧ ꯅꯨꯃꯤꯠꯁꯤꯃ ꯍꯜꯋꯥꯏꯔꯛꯀꯅꯤ ꯈꯪꯗꯕ ꯃꯈꯩ ꯀꯣꯔꯧꯅ ꯃꯌꯨꯝ ꯆꯪꯂꯝꯗꯥꯏꯁꯤꯗ ꯍꯜꯂꯛꯂꯤꯕꯁꯤꯗꯤ?" ꯉꯥꯟꯕꯤꯒꯤ ꯈꯣꯏꯁꯥꯎꯅꯔꯕ ꯋꯥꯗꯨ ꯇꯥꯕꯗ ꯄꯦꯅꯨ ꯃꯤꯠꯂꯨ ꯅꯥꯄꯣꯝ ꯑꯅꯤꯗ ꯄꯤꯔꯥꯡꯅ ꯊꯨꯝꯍꯜꯂꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯖꯗ ꯂꯨꯞꯊꯗꯨꯅ ꯂꯦꯞꯂꯤ꯫ ꯃꯗꯨꯒꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯉꯥꯟꯕꯤꯅ ꯄꯦꯅꯨꯒꯤ ꯃꯈ꯭ꯋꯥꯡꯗ ꯌꯥꯜꯂꯤꯕ ꯇꯨꯡꯒꯣꯜ ꯑꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯈꯪꯆꯤꯡ ꯆꯤꯡꯊꯣꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯦꯅꯨ ꯏꯄꯥ ꯄꯥꯈꯠꯅ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯔꯒ, "ꯏꯃꯥꯍꯜ, ꯑꯩ ꯇꯨꯡꯒꯣꯜ ꯑꯁꯦ ꯂꯧꯊꯣꯛꯆꯔꯒꯦ." ꯑꯗꯨꯝꯅ ꯄꯦꯅꯨ ꯃꯈ꯭ꯋꯥꯡꯗ ꯌꯥꯜꯂꯤꯕ ꯇꯨꯡꯒꯣꯜ ꯑꯗꯨ ꯇꯞꯅ ꯂꯧꯊꯣꯛꯇꯨꯅ ꯉꯥꯟꯕꯤꯗ ꯄꯤꯔꯝꯃꯤ꯫ ꯉꯥꯟꯕꯤꯁꯨ ꯇꯨꯡꯒꯣꯜ ꯑꯗꯨ ꯇꯥꯞ ꯂꯧꯔꯒ ꯂꯥꯛꯇꯅ ꯍꯦꯛꯇ ꯂꯪꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯄꯦꯅꯨ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯖꯕꯗꯤ ꯉꯝꯗ ꯄꯤꯔꯣꯏꯅꯕ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ ꯇꯞꯅ, "ꯏꯃꯥꯍꯜ." ꯉꯥꯟꯕꯤꯁꯨ ꯃꯁꯤꯅ ꯄꯣꯔꯣꯛ ꯁꯣꯜꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯄꯦꯅꯨꯁꯨ ꯍꯧꯖꯤꯛ ꯉꯥꯟꯕꯤꯅ ꯂꯪꯊꯣꯛꯈꯤꯕ ꯉꯥ ꯌꯥꯎꯔꯤꯕ ꯇꯨꯡꯒꯣꯜ ꯑꯗꯨ ꯆꯪꯁꯤꯟꯗꯨꯅ ꯇꯞꯅ ꯈꯨꯟꯒꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯨꯡꯒꯣꯜ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯍꯦ ꯂꯤꯝꯂꯩꯉꯥ, ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯐꯝꯗ ꯅꯈꯣꯏ ꯆꯟꯅꯗ꯭ꯔꯦ꯫ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤꯒ ꯑꯩꯒꯤ ꯄꯨꯟꯁꯤꯒ ꯀꯔꯤꯗꯕꯨ ꯈꯦꯠꯅꯔꯤꯕꯒꯦ? ꯑꯩꯅ ꯄꯣꯟꯗ ꯌꯣꯛꯄ ꯆꯦꯛꯂꯥꯀꯣ ꯋꯥꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯑꯁꯤꯒ ꯅꯈꯣꯏꯒ ꯀꯔꯤꯁꯨ ꯈꯦꯠꯅꯗ꯭ꯔꯦ꯫ ꯑꯗꯨꯅ ꯅꯈꯣꯏꯕꯨ ꯊꯥꯗꯣꯛꯂꯒꯦꯀꯣ." ꯑꯗꯨ ꯍꯥꯏꯔꯒ ꯄꯦꯅꯨ ꯉꯥ ꯌꯥꯎꯔꯤꯕ ꯇꯨꯡꯒꯣꯜ ꯑꯗꯨ ꯑꯃꯨꯛ ꯄꯨꯗꯨꯅ ꯇꯣꯛꯄ ꯍꯤꯗꯦꯟ ꯇꯥꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯉꯜꯂꯝꯕ ꯀꯣꯔꯧ ꯃꯥꯁꯨ ꯃꯌꯨꯝ ꯆꯪꯈꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯃꯝꯕꯅ ꯃꯍꯨꯠ ꯁꯤꯟꯈꯤꯗꯨꯅ ꯅꯨꯃꯤꯠꯁꯨ ꯇꯥꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯦꯅꯨꯁꯨ ꯇꯣꯛꯄ ꯍꯤꯗꯦꯟ ꯇꯥꯐꯝ ꯑꯗꯨ ꯌꯧꯔꯗꯨꯅ ꯇꯨꯡꯒꯣꯜꯗ ꯌꯥꯎꯔꯤꯕ ꯉꯥꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯂꯤꯔꯤ ꯂꯤꯔꯤ ꯆꯦꯟꯊꯔꯤꯕ ꯏꯁꯤꯡ ꯑꯗꯨꯗ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯃꯥꯅ ꯉꯥ ꯑꯗꯨ ꯏꯁꯤꯡꯗ ꯊꯥꯗꯕ ꯃꯇꯝꯗ ꯉꯥꯁꯤꯡ ꯑꯗꯨ ꯍꯔꯥꯎꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯄꯦꯅꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯥꯗꯤ ꯉꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯁꯤꯔꯝꯂꯗ꯭ꯔꯥ ꯍꯥꯏꯅ ꯋꯥꯖꯔꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯥꯁꯤꯡ ꯑꯗꯨꯗꯤ ꯑꯃꯠꯇꯁꯨ ꯁꯤꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯉꯥꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯑꯃꯨꯛ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯄ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯉꯥꯟꯕꯤꯗꯨ ꯆꯥꯎꯅ ꯏꯃꯨꯡꯗꯒꯤ ꯑꯃꯨꯛ ꯊꯣꯔꯛꯇꯨꯅ ꯄꯦꯅꯨꯕꯨ ꯀꯣꯏꯀꯧ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯦꯅꯨꯅ ꯈꯨꯝꯂꯛꯇ꯭ꯔꯕ ꯑꯗꯨꯗꯗꯤ ꯉꯥꯟꯕꯤꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯄꯦꯅꯨꯗꯨ ꯃꯌꯨꯝ ꯌꯧꯔꯛꯇꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯂꯔꯤ꯫ ꯄꯦꯅꯨ ꯎꯕꯗ ꯉꯥꯟꯕꯤ ꯑꯃꯨꯛꯀꯁꯨ ꯆꯩꯕ ꯍꯧꯔꯛꯏ꯫ "ꯍꯩ ꯄꯦꯅꯨ, ꯅꯪꯕꯨ ꯅꯅꯥ ꯑꯗꯨ ꯄꯪꯕ꯭ꯔꯣ? ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯀꯧꯔꯤꯕꯁꯤ ꯇꯥꯗꯕ ꯃꯈꯩ, ꯍꯥ?" ꯑꯗꯨ ꯍꯥꯏꯔꯒ ꯁꯠ ꯆꯪꯁꯤꯟꯗꯨꯅ ꯄꯦꯅꯨꯗꯨꯕꯨ ꯐꯨꯕꯤꯔꯝꯃꯤ꯫ ꯄꯦꯅꯨꯁꯨ ꯉꯥꯟꯕꯤꯅ ꯐꯨꯔꯛꯄꯗꯨꯗ ꯃꯈꯨꯠ ꯍꯟꯕꯁꯨ ꯉꯝꯖꯗ ꯂꯨꯞꯊꯗꯨꯅ ꯀꯞꯆꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯉꯥꯟꯕꯤꯁꯨ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯤ꯫ ꯄꯦꯅꯨꯁꯨ ꯇꯞꯂꯤ ꯇꯞꯂꯤ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯄꯦꯅꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯒꯤ ꯆꯥꯛꯁꯨ ꯆꯥꯗ꯭ꯔꯦ꯫ ꯑꯍꯤꯡ ꯑꯗꯨ ꯃꯤꯀꯞ ꯑꯃ ꯐꯥꯎꯕ ꯃꯃꯤꯠ ꯎꯏꯁꯜꯂꯨ ꯍꯥꯏꯕ ꯌꯥꯗ ꯅꯣꯡꯁꯨ ꯉꯥꯟꯈꯤꯔꯝꯃꯤ꯫ ꯅꯣꯡ ꯉꯥꯜꯂꯕꯗꯨꯗꯗꯤ ꯉꯥꯟꯕꯤꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯂꯦꯞꯂꯒ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯍꯩ ꯄꯦꯅꯨ, ꯇꯥꯔꯤꯕ꯭ꯔꯥ ꯅꯪꯕꯣ? ꯊꯣꯔꯛꯎ ꯃꯄꯥꯟꯗ."
ꯉꯥꯟꯕꯤꯒꯤ ꯊꯋꯥꯏ ꯂꯥꯛꯄ ꯃꯥꯜꯂꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯄꯦꯅꯨ ꯃꯤꯀꯨꯞ ꯑꯃꯠꯇꯁꯨ ꯄꯟꯊꯔꯝꯗꯅ ꯃꯄꯥꯟꯗ ꯊꯨꯔꯛꯏ ꯑꯗꯨꯒ ꯏꯃꯥꯍꯜ ꯉꯥꯟꯕꯤꯅ ꯁꯠ ꯍꯥꯏꯔꯛꯏ ꯀꯗꯥꯏ ꯅꯪꯅ ꯉꯔꯥꯡ ꯐꯥꯔꯨꯕ ꯉꯥꯗꯣ ꯄꯨꯊꯣꯔꯛꯎ ꯑꯩ ꯍꯧꯖꯤꯛ ꯆꯥꯒꯗꯧꯔꯤꯕꯅꯤ ꯉꯥꯟꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯦꯅꯨꯗꯨ ꯁꯥꯎꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯍꯪꯀꯅ ꯈꯨꯝꯕꯗꯤ ꯉꯝꯖꯗ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯅ ꯇꯞꯅ ꯏꯃꯥꯍꯜ ꯉꯔꯥꯡꯒꯤ ꯉꯥꯁꯤꯡꯗꯨꯗꯤ ꯑꯩꯅ ꯂꯣꯏꯅ ꯊꯥꯗꯣꯛꯄꯤꯈ꯭ꯔꯦ ꯃꯗꯨ ꯇꯥꯕꯗ ꯉꯥꯟꯕꯤ ꯁꯥꯎꯅ ꯀꯔꯤ ꯍꯥꯏꯕ ꯑꯩꯅ ꯅꯪꯉꯣꯟꯗ ꯉꯥꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯈꯣ ꯍꯥꯏꯕ꯭ꯔꯥ ꯍꯥ ꯆꯠ ꯑꯃꯨꯛ ꯐꯥꯔꯨꯒꯗꯕꯅꯤ ꯅꯪ ꯍꯣꯏ ꯏꯃꯥꯍꯜ ꯉꯥꯟꯕꯤ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯗꯨꯅ ꯍꯥꯏ ꯍꯩ ꯉꯥꯏꯈꯣ ꯉꯔꯥꯡ ꯅꯪꯅ ꯐꯥꯔꯛꯄ ꯉꯥꯁꯤꯡ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯉꯥ ꯐꯥꯔꯛꯀꯗꯕꯅꯤ ꯑꯇꯣꯞꯄ ꯉꯥ ꯑꯃꯅꯒ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯔꯣꯏ ꯃꯗꯨ ꯇꯥꯕꯗ ꯄꯦꯅꯨꯗꯨ ꯃꯊꯥ ꯌꯥꯝ ꯁꯥꯔꯝꯃꯤ ꯃꯇꯧ ꯀꯔꯝꯅꯅꯣ ꯃꯥꯅ ꯉꯔꯥꯡꯒꯤ ꯉꯥꯁꯤꯡ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯉꯥ ꯐꯥꯒꯗꯧꯔꯤꯕꯁꯤ ꯈꯟꯕꯗ ꯉꯥꯟꯕꯤꯗꯨ ꯄꯦꯅꯨꯗ ꯄꯩꯔꯞ ꯌꯦꯡꯉꯝꯂꯒ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯈꯤꯔꯝꯃꯤ ꯄꯦꯅꯨꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯂꯣꯏꯁꯤꯜꯂꯝꯂꯕ ꯃꯇꯨꯡ ꯉꯔꯥꯡꯒꯤ ꯑꯗꯨꯝꯅ ꯉꯁꯤꯁꯨ ꯃꯈꯨꯠꯇ ꯂꯣꯡ ꯄꯥꯏꯗꯨꯅ ꯈ꯭ꯋꯥꯡꯗ ꯇꯨꯡꯒꯣꯜ ꯌꯥꯜꯂꯒ ꯂꯦꯝꯂꯩ ꯉꯥ ꯐꯥꯕ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯦꯅꯨ ꯇꯣꯛꯄ ꯍꯤꯗꯦꯟ ꯇꯥꯐꯝ ꯑꯗꯨ ꯌꯧꯔꯛꯇꯨꯅ ꯂꯣꯡ ꯈꯣꯟꯕ ꯍꯧꯈ꯭ꯔꯦ ꯑꯗꯨꯒ ꯁꯣꯝꯗꯅ ꯄꯦꯅꯨꯒꯤ ꯃꯄꯟꯊꯧ ꯑꯗꯨ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯕꯗꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯁꯥꯖꯧ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯁꯥꯖꯧꯅ ꯃꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯄꯦꯅꯨꯕꯨ ꯍꯥꯟꯅ ꯀꯧꯔꯛꯂꯝꯃꯤ ꯏꯄꯥꯒꯤ ꯄꯦꯅꯨ ꯅꯪꯕꯨ ꯇꯥꯕ꯭ꯔꯥ ꯏꯄꯥ ꯂꯥꯛꯏꯍꯦ ꯁꯥꯖꯧꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯉꯥꯟꯕꯤ ꯁꯠ ꯊꯣꯔꯛꯇꯨꯅ ꯁꯠ ꯑꯣꯛꯇꯨꯅ ꯈꯨꯝꯂꯛꯏ ꯍꯣꯏ ꯇꯥꯔꯔꯣꯏꯌꯦ ꯃꯅꯥ ꯀꯟꯈ꯭ꯔꯕ ꯑꯉꯥꯡꯅꯤ ꯁꯥꯖꯧꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤ ꯈꯔ ꯃꯈꯩꯗꯤ ꯈꯪꯕꯅꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣꯅꯦ ꯃꯃꯥ ꯑꯩꯁꯤ ꯃꯇꯝ ꯀꯨꯏꯅ ꯂꯪꯐꯩꯗ ꯂꯩꯔꯨꯕꯅꯤ ꯑꯗꯨꯒ ꯑꯩ ꯍꯜꯂꯛꯏ ꯍꯥꯏꯅ ꯍꯔꯥꯎ ꯇꯧꯈꯤꯗꯦ ꯍꯥꯏꯗꯨꯗꯅ ꯁꯧꯔꯦꯡ ꯐꯩꯔꯦꯡ ꯏꯁꯧ ꯂꯥꯡꯉꯒ ꯇꯧꯔꯤꯕꯗꯨꯕꯣ ꯅꯆꯥꯅꯨꯄꯤꯗꯣ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ ꯉꯥꯟꯕꯤꯗꯨ ꯈꯔ ꯏꯪꯊꯔꯒ ꯈꯨꯝꯂꯛꯏ ꯑꯗꯨꯒꯤ ꯅꯠꯇꯦ ꯃꯣꯏ ꯕꯕꯥ ꯑꯩꯅ ꯃꯥꯕꯨ ꯀꯣꯏꯆꯠ ꯆꯠꯀꯅꯨ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ ꯅꯍꯥꯟꯋꯥꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯧꯗꯣ ꯇꯝꯒꯅꯨ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯁꯨꯛꯇꯥ ꯍꯦꯛ ꯇꯥꯗꯕ ꯑꯗꯨꯗ ꯁꯨꯝ ꯁꯥꯎꯅꯤꯡꯂꯛꯄ ꯑꯗꯨꯒꯤꯅꯤ ꯐꯔꯦ ꯃꯣꯏ ꯕꯕꯥ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯝꯂꯅꯤ ꯏꯔꯨ ꯃꯥꯏꯊ ꯇꯧꯕꯤꯔꯔꯣ ꯑꯩ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯖꯔꯒꯦ ꯑꯗꯨꯒ ꯁꯣꯝꯗꯅ ꯄꯦꯅꯨꯗꯨ ꯉꯁꯥꯏꯗꯒꯤ ꯂꯣꯡ ꯈꯣꯜꯂꯤꯕꯗꯨ ꯉꯥ ꯑꯃꯠꯇꯁꯨ ꯐꯥꯕ ꯉꯝꯂꯝꯗꯦ ꯃꯇꯝꯗꯨꯁꯨ ꯐꯅꯌꯥꯝ ꯊꯦꯡꯖꯤꯜꯂꯛꯏ ꯄꯦꯅꯨꯁꯨ ꯉꯥ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯐꯥꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯂꯣꯡ ꯈꯣꯟꯕꯗꯨ ꯁꯨꯡꯂꯦꯞ ꯂꯦꯞꯂꯝꯗꯦ ꯃꯇꯝꯅꯒ ꯊꯦꯡꯖꯤꯜꯂꯛꯄꯗꯨꯗ ꯃꯕꯨꯛꯅꯤꯡꯗꯁꯨ ꯑꯁꯨꯝꯅ ꯅꯤꯡꯖꯔꯝꯃꯤ ꯇꯣꯛꯄ ꯍꯤꯗꯦꯟ ꯇꯥꯐꯝ ꯑꯁꯤꯕꯨ ꯈꯣꯜꯂꯤꯕ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧ ꯅꯆꯥꯕꯨ ꯑꯃꯨꯛꯇ ꯊꯧꯖꯥꯟꯕꯤꯌꯨꯕ ꯃꯕꯨꯛ ꯐꯠꯇ꯭ꯔꯕꯤ ꯏꯃꯥꯍꯜꯒꯤ ꯃꯈꯨꯠꯇ ꯅꯆꯥ ꯑꯩꯁꯦ ꯄꯨꯟꯁꯤ ꯂꯣꯏꯈꯤꯕ ꯇꯥꯔꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯆꯥꯕꯨ ꯂꯦꯝꯂꯩ ꯉꯥ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯐꯥꯍꯟꯕꯤꯌꯨꯕ ꯃꯥꯅ ꯑꯗꯨꯝꯅ ꯍꯦꯛ ꯃꯕꯨꯛꯅꯤꯡꯗ ꯅꯤꯡꯖꯔꯤꯕ ꯑꯗꯨ ꯂꯣꯏꯔꯛꯄ ꯃꯤꯀꯨꯞꯇ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯤꯗꯦꯟ ꯑꯗꯨꯒꯤ ꯏꯁꯤꯡ ꯏꯔꯝ ꯑꯗꯨꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯉꯥ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯂꯩꯔꯦ ꯂꯥꯛꯄꯒꯨꯝꯅ ꯄꯨꯡꯃꯨ ꯃꯨꯕ ꯃꯈꯩ ꯄꯔꯦꯡ ꯁꯥꯅ ꯉꯥꯒꯤ ꯃꯀꯣꯛꯁꯤꯡ ꯑꯗꯨ ꯍꯥꯏꯐꯦꯠ ꯁꯥꯐꯦꯠ ꯏꯁꯤꯡꯗ ꯂꯨꯞꯂꯤ ꯁꯥꯔꯤ ꯇꯧꯗꯨꯅ ꯂꯥꯛꯄ ꯎꯔꯛꯏ ꯃꯗꯨ ꯎꯕꯗ ꯄꯦꯅꯨ ꯃꯁꯥꯗ ꯀꯤꯕ ꯐꯥꯎꯔꯛꯇꯨꯅ ꯏꯁꯤꯡ ꯑꯗꯨꯗꯩ ꯀꯥꯈꯠꯂꯛꯂꯒ ꯀꯪꯐꯥꯜꯗ ꯂꯦꯞꯇꯨꯅ ꯏꯁꯤꯡ ꯏꯔꯝ ꯑꯗꯨꯗ ꯄꯔꯦꯡ ꯁꯥꯅ ꯆꯦꯟꯊꯔꯛꯂꯤꯕ ꯉꯥꯁꯤꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯁꯥꯖꯧ ꯃꯆꯥꯅꯨꯄꯤ ꯄꯦꯅꯨꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯤ ꯁꯨꯝ ꯂꯥꯛꯃꯟꯗ꯭ꯔꯕ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯉꯥꯟꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯇꯥꯔꯤꯕ꯭ꯔꯥ ꯃꯃꯥ ꯅꯆꯥꯅꯨꯄꯤꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯕꯨ ꯅꯪꯕꯨ ꯀꯩꯔꯣꯏ ꯂꯩꯀꯥꯏꯗ ꯈꯔ ꯍꯪꯂꯨꯆꯣꯅꯦ ꯉꯥꯟꯕꯤ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯣꯏꯗꯧ ꯌꯥꯝꯅ ꯁꯥꯎꯒꯠꯂꯝꯃꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯂꯣꯠꯁꯤꯟꯗꯨꯅ ꯈꯣꯟꯖꯦꯜ ꯅꯧꯅ ꯈꯨꯝꯂꯛꯏ ꯍꯣꯏ ꯃꯣꯏ ꯕꯕꯥ ꯑꯩ ꯍꯪꯂꯨꯔꯒꯦ ꯑꯗꯣ ꯃꯇꯝꯁꯤ ꯐꯅꯌꯥꯝ ꯊꯦꯡꯖꯤꯜꯂꯛꯂꯤ ꯆꯥꯛ ꯑꯁꯤ ꯆꯥꯊꯣꯛꯄꯤꯔꯣ ꯑꯗꯨꯕꯨ ꯉꯥꯟꯕꯤꯅ ꯍꯥꯏꯔꯤꯕꯗꯨ ꯁꯥꯖꯧ ꯇꯥꯔꯝꯗꯦ ꯑꯗꯨꯅ ꯁꯠ ꯍꯥꯏꯔꯛꯏ ꯏꯍꯦ ꯆꯥꯛ ꯑꯁꯦ ꯍꯣꯔꯦꯟ ꯏꯆꯥ ꯂꯥꯛꯂꯒ ꯆꯥꯃꯤꯟꯅꯔꯒꯦ ꯅꯪꯗꯨꯝ ꯍꯥꯟꯅ ꯆꯠꯂꯨꯔꯣꯅꯦ ꯉꯥꯟꯕꯤꯗꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯃꯥꯅ ꯄꯦꯅꯨꯗ ꯑꯣꯠꯄꯤꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯃꯄꯨꯔꯣꯏꯕꯅ ꯈꯪꯈꯤꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯄꯥꯈꯠꯂꯝꯃꯤ ꯄꯦꯅꯨꯒꯤ ꯃꯃꯥꯍꯜ ꯉꯥꯟꯕꯤꯁꯤ ꯃꯆꯥ ꯄꯣꯛꯂꯝꯗꯦ ꯑꯗꯨꯅ
ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯃꯆꯥ ꯄꯦꯅꯨꯕꯨ ꯃꯈꯣꯏꯅ ꯃꯆꯥ ꯁꯛꯅ ꯌꯣꯛꯆꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯉꯥꯟꯕꯤꯗꯤ ꯃꯤꯒꯤ ꯃꯆꯥ ꯌꯣꯛꯄꯁꯤ ꯀꯌꯥ ꯄꯥꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯁꯥꯖꯧꯅ ꯌꯣꯛꯀꯅꯤ ꯍꯥꯏꯅ ꯄꯨꯔꯛꯂꯒ ꯀꯔꯝꯅ ꯑꯃꯨꯛ ꯊꯤꯟꯗꯣꯛꯂꯨꯒꯅꯤ? ꯑꯗꯨꯅ ꯃꯥꯅ ꯐꯅꯌꯥꯝ ꯌꯣꯛꯅꯤꯡꯗ꯭ꯔꯕꯁꯨ ꯑꯗꯨꯃꯛ ꯌꯣꯛꯄꯗ ꯃꯇꯥꯔꯝꯃꯤ꯫ ꯉꯥꯟꯕꯤ ꯃꯃꯤꯠꯇ ꯃꯆꯥ ꯎꯗ꯭ꯔꯕꯅꯤꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯏꯆꯥ ꯍꯥꯏꯕꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕꯒꯦ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯅ ꯄꯦꯅꯨꯕꯨ ꯃꯥꯅ ꯌꯣꯛꯂꯕꯁꯨ ꯃꯃꯥ ꯑꯃꯅ ꯃꯆꯥ ꯑꯃꯗ ꯎꯠꯀꯗꯕ ꯃꯤꯅꯨꯡꯁꯤ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯀꯩꯁꯨ ꯎꯠꯄꯤꯈꯤꯗꯦ꯫ ꯑꯗꯨꯒ ꯄꯦꯅꯨꯅꯗꯤ ꯃꯥꯅ ꯍꯦꯛ ꯈꯪꯂꯛꯄ ꯃꯇꯝꯗꯒꯤ ꯉꯥꯟꯕꯤꯁꯤ ꯃꯥꯒꯤ ꯃꯃꯥꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯂꯕꯅꯤꯅ ꯃꯆꯥ ꯑꯃꯅ ꯃꯃꯥ ꯑꯃꯕꯨ ꯅꯨꯡꯁꯤꯕꯒꯤ ꯏꯍꯨꯜ ꯑꯗꯨꯗꯤ ꯆꯞ ꯆꯥꯅ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯅ ꯄꯦꯅꯨꯅ ꯃꯃꯥꯅꯤ ꯈꯟꯗꯨꯅ ꯑꯣꯏꯅꯖꯔꯕꯁꯨ ꯉꯥꯟꯕꯤꯅ ꯇꯥꯊꯤ ꯇꯥꯊꯤ ꯍꯦꯛꯇ ꯆꯩꯕꯤꯔꯝꯃꯤ꯫ ꯄꯦꯅꯨꯅ ꯉꯥꯟꯕꯤꯗ ꯏꯃꯥ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯀꯧꯔꯕꯁꯨ ꯉꯥꯟꯕꯤꯅ ꯑꯁꯨꯝꯅ ꯍꯦꯛꯇ ꯍꯥꯏꯔꯝꯃꯤ꯫ ꯍꯩ ꯑꯩꯁꯤ ꯅꯪꯒꯤ ꯅꯃꯥ ꯅꯠꯇꯦ ꯈꯪꯂꯕ꯭ꯔꯥ? ꯑꯩꯉꯣꯟꯗ ꯏꯃꯥ ꯀꯧꯔꯛꯀꯅꯨ, ꯏꯃꯥꯍꯜ ꯍꯥꯏꯅ ꯀꯧꯔꯛꯎ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯄꯦꯅꯨꯁꯨ ꯉꯥꯟꯕꯤꯗ ꯏꯃꯥ ꯀꯧꯕꯗ ꯁꯥꯎꯔꯕꯅꯤನ ꯏꯃꯥꯍꯜ ꯍꯥꯏꯅ ꯑꯗꯨꯃꯛ ꯀꯧꯖꯔꯝꯃꯤ꯫ ꯉꯥꯟꯕꯤ ꯐꯅꯌꯥꯝꯅ ꯃꯥꯅ ꯄꯦꯅꯨꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯕꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯈꯜꯂꯒ ꯅꯨꯡꯁꯤ ꯁꯥꯗꯨꯅ ꯆꯥꯎꯅꯕꯁꯨ ꯌꯣꯛꯂꯛꯂꯕꯅꯤ꯫ ꯑꯗꯨꯒ ꯆꯥꯎꯔꯛꯂꯒꯁꯨ ꯏꯔꯦꯟ ꯅꯨꯡꯉꯥꯏꯅ ꯇꯧꯕꯤꯗ꯭ꯔꯦ, ꯌꯨꯝꯗ ꯊꯝꯕ ꯃꯤꯅꯥꯏ ꯑꯃꯒꯨꯝꯅ ꯁꯤꯖꯤꯟꯅꯕꯤꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯦꯅꯨꯒꯤ ꯃꯊꯃꯣꯏꯗ ꯃꯇꯣꯝꯗ ꯋꯥꯍꯪ ꯀꯌꯥ ꯍꯪꯖꯈꯤ꯫ ꯑꯩꯒꯤ ꯏꯃꯥꯁꯦ ꯀꯔꯤꯒꯤꯅꯣ ꯃꯆꯥ ꯑꯩꯕꯨ ꯑꯁꯨꯛ ꯊꯤꯅ ꯇꯧꯕꯤꯔꯤꯕ? ꯃꯥꯒꯤꯁꯦ ꯑꯩ ꯅꯨꯡꯁꯤꯕꯒꯤ ꯐꯍꯟꯅꯤꯡꯗꯅ ꯇꯧꯔꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯑꯩꯅ ꯀꯔꯤ ꯑꯁꯣꯏꯕ ꯊꯕꯛ ꯇꯧꯈꯤꯕꯒꯤꯅꯣ? ꯍꯥꯏꯗꯨꯅ ꯋꯥꯍꯪ ꯀꯌꯥ ꯍꯪꯖꯈꯤ꯫ ꯑꯗꯨꯕꯨ ꯄꯥꯎꯈꯨꯝꯗꯤ ꯀꯅꯥꯅꯁꯨ ꯄꯤꯔꯛꯈꯤꯗꯦ꯫ ꯑꯗꯨꯒ ꯄꯦꯅꯨꯒꯤ ꯑꯄꯣꯛꯄꯤ ꯑꯅꯤꯗꯨꯁꯨ ꯄꯦꯅꯨꯕꯨ ꯃꯌꯥꯝꯕ ꯑꯃꯗꯤ ꯃꯇꯩ ꯏꯕꯨꯡꯉꯣꯗ ꯁꯤꯟꯅꯔꯝꯂꯒ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯃꯌꯨꯝ ꯍꯣꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯦꯅꯨꯕꯨ ꯄꯣꯛꯄꯤ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯄꯦꯅꯨꯕꯨ ꯃꯇꯩꯒꯤ ꯃꯐꯝꯗ ꯁꯤꯟꯅꯔꯝꯗꯕ ꯃꯤꯀꯨꯞꯇ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯅ ꯃꯆꯥꯕꯨ ꯆꯥꯎꯅꯕ ꯌꯣꯛꯄꯤꯔꯛꯎ ꯍꯥꯏꯅ ꯅꯨꯡꯁꯤꯔꯕꯤ ꯃꯁꯥꯒꯤ ꯃꯥꯏꯊꯣꯡ ꯊꯝꯕꯥꯜ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯒ ꯍꯤꯛꯅ ꯀꯞꯇꯨꯅ ꯃꯇꯩ ꯏꯕꯨꯡꯉꯣ ꯁꯥꯖꯧꯒꯤ ꯃꯐꯝꯗ ꯁꯤꯟꯅꯔꯛꯈꯤ꯫ ꯏꯆꯥ ꯍꯥꯏꯕ ꯏꯆꯥ, ꯏꯕꯨꯛꯊꯣꯛꯇꯒꯤ ꯇꯥꯕ ꯏꯆꯥꯕꯨ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯍꯔꯥꯎꯅ ꯄꯤꯊꯣꯛꯄ ꯉꯝꯕꯤ ꯃꯃꯥꯕꯨ ꯂꯩꯔꯝꯒꯗ꯭ꯔꯥ? ꯂꯩꯔꯝꯂꯣꯏ꯫ ꯋꯥꯔꯕꯁꯨ ꯋꯥꯅ ꯆꯔꯥ ꯅꯥꯝꯃꯇꯪ ꯆꯥꯔꯕꯁꯨ ꯏꯆꯥꯗꯨꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯅꯤꯡꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯩ ꯏꯕꯨꯡꯉꯣ ꯁꯥꯖꯧꯅ ꯀꯟꯅ ꯍꯦꯛꯇ ꯍꯥꯏꯃꯜꯂꯕꯗꯨꯗ ꯄꯤꯅꯤꯡꯗ ꯄꯤꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯄꯦꯅꯨꯒꯤ ꯃꯕꯨꯡ ꯑꯃꯒ ꯃꯆꯦ ꯑꯃꯒ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯅꯤ꯫ ꯄꯦꯅꯨꯅ ꯑꯇꯣꯝꯕꯤꯅꯤ꯫ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯀꯦꯅ ꯃꯧꯅ ꯂꯩꯖꯒꯗꯕꯅꯤ ꯄꯦꯅꯨ꯫ ꯉꯁꯤꯗꯤ ꯀꯦꯕꯒꯤ ꯃꯍꯨꯠꯇ ꯃꯃꯥꯍꯜꯒꯤ ꯃꯤꯠꯆꯩꯅ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡ ꯀꯪꯈꯤꯗ꯭ꯔꯦ꯫ ꯑꯉꯥꯡ ꯑꯣꯏꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯊꯧꯒꯥꯏ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯨ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯗ꯭ꯔꯕꯤ ꯉꯥꯟꯕꯤꯒꯤ ꯊꯃꯣꯏꯅ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯆꯥꯛ ꯊꯣꯡꯂꯕꯁꯨ ꯍꯥꯎꯏ ꯍꯥꯎꯇꯦ, ꯆꯦꯡ ꯆꯪꯏ ꯆꯪꯗꯦ, ꯏꯟꯁꯥꯡ ꯃꯨꯜꯂꯤ ꯃꯨꯟꯗꯦ, ꯊꯕꯛ ꯇꯧꯕꯗ ꯅ ꯆꯪꯗꯦ ꯍꯥꯏꯗꯨꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯆꯩꯕꯤꯕ ꯉꯥꯡꯕꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯄꯦꯅꯨꯁꯤ ꯄꯨꯡꯄꯪ ꯄꯪꯁꯤꯜꯂꯦ, ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯦ꯫ ꯅꯣꯡꯃꯁꯨ ꯄꯦꯅꯨꯅ ꯆꯥꯛ ꯊꯣꯡꯕꯗ ꯆꯦꯡ ꯆꯪꯏ ꯍꯥꯏꯗꯨꯅ ꯉꯥꯟꯕꯤꯅ ꯆꯥꯛ ꯌꯥꯎꯔꯤꯕ ꯆꯐꯨ ꯑꯗꯨꯅ ꯊꯣꯡꯕꯗꯒꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯅꯥꯗꯨꯅ ꯂꯩꯈꯤ꯫ ꯃꯗꯨ ꯐꯥꯎꯕꯗ ꯄꯦꯅꯨ ꯀꯅꯥꯒꯤ ꯃꯐꯝꯗꯁꯨ ꯍꯥꯏꯔꯨꯗꯦ, ꯇꯝꯂꯨꯗꯦ, ꯑꯈꯥꯡ ꯀꯥꯟꯕꯤ ꯑꯣꯏꯗꯨꯅ ꯄꯨꯝꯅꯃꯛ ꯄꯦꯟꯊꯣꯛꯇꯨꯅ ꯂꯥꯛꯈꯤ꯫ ꯉꯥꯟꯕꯤꯁꯨ ꯐꯅ ꯁꯥꯡꯅ ꯆꯠꯇꯨꯅ ꯄꯦꯅꯨꯕꯨ ꯌꯦꯡꯂꯨꯔꯦ, ꯑꯗꯨꯕꯨ ꯍꯜꯂꯛꯄꯗꯤ ꯎꯗꯦ꯫ ꯃꯍꯥꯛ ꯍꯤꯗꯦꯡ ꯇꯥꯐꯝ ꯑꯗꯨ ꯇꯥꯅ ꯆꯠꯇꯨꯅ ꯌꯦꯡꯂꯨꯁꯤꯔ ꯈꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕꯅ ꯑꯃꯨꯛ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯅꯤ ꯈꯟꯗꯨꯅ ꯋꯥꯈꯜꯗꯨ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯇꯧꯗꯨꯅ ꯉꯥꯏꯍꯥꯛ ꯃꯈꯣꯡꯗꯨ ꯀꯗꯣꯝꯗ ꯊꯥꯡꯁꯤꯒꯦ ꯍꯥꯏꯅ ꯂꯩꯔꯨꯔꯕ ꯃꯇꯨꯡ ꯃꯌꯨꯝꯂꯣꯝꯗ ꯍꯟꯕꯅ ꯐꯔꯅꯤ ꯈꯜꯂꯛꯇꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩꯗ ꯅꯨꯃꯤꯠꯁꯨ ꯇꯥꯈꯤꯒꯗꯧꯔꯦ꯫ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯄꯦꯅꯨ ꯆꯦꯟꯊꯔꯛꯂꯤꯕ ꯉꯥꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯈꯪꯍꯧꯗꯅ ꯉꯥꯁꯤꯡ ꯑꯗꯨ ꯏꯁꯤꯡꯗ ꯑꯃꯨꯛ ꯂꯣꯏꯅ ꯂꯨꯞꯊꯈꯤꯔꯝꯃꯤ꯫ ꯄꯦꯅꯨꯁꯨ ꯉꯥꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯐꯥꯎꯒꯠꯂꯛꯈꯤꯗ꯭ꯔꯥ ꯈꯟꯗꯨꯅ ꯃꯉꯛꯇꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯉꯥꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯁꯥꯖꯧ ꯅꯨꯡꯁꯥ ꯊꯤꯕ ꯍꯧꯔꯛꯂꯤ꯫ ꯃꯗꯨꯒꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯉꯥꯟꯕꯤꯗꯨ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯍꯜꯂꯛꯄ ꯎꯕꯗ ꯁꯥꯖꯧꯗꯨ ꯃꯥꯏꯊꯣꯡ ꯁꯨꯛꯅ "ꯀꯔꯤꯅꯣ ꯃꯃꯥ, ꯅꯆꯥꯅꯨꯄꯤꯗꯨꯕꯨ ꯀꯗꯥꯏꯗ ꯂꯩꯍꯧꯔꯦ?" ꯉꯥꯟꯕꯤꯁꯨ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯅ ꯇꯨꯃꯤꯟ ꯂꯨꯛꯊꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯄꯦꯅꯨ ꯍꯤꯗꯦꯟ ꯇꯥꯐꯝꯗ ꯉꯥ ꯐꯥꯕ ꯆꯠꯈꯤ ꯍꯥꯏꯕꯁꯤ ꯇꯥꯛꯊꯣꯛꯄꯁꯨ ꯉꯝꯗ꯭ꯔꯦ꯫ ꯉꯁꯥꯏ ꯁꯥꯖꯧꯅ ꯍꯦꯛ ꯂꯥꯛꯄꯒ ꯍꯥꯏꯍꯧꯕꯁꯨ ꯅꯠꯇ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛ ꯍꯥꯏꯔꯨꯕꯗ ꯃꯥ ꯃꯤꯋꯥ ꯇꯥꯔꯅꯤ ꯈꯟꯗꯨꯅ ꯇꯨꯃꯤꯟ ꯂꯩꯁꯤꯜꯂꯝꯃꯤ꯫ ꯉꯥꯟꯕꯤꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯁꯥꯖꯧꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯉꯥꯟꯕꯤꯁꯨ ꯃꯇꯨꯡ ꯏꯟꯅꯔꯛꯂꯦ꯫ ꯁꯥꯖꯧ
lambi chatliba miyoi kaya singda magi masanupi Penu ubra haiduna koihang hanglami. Matam aduda angang amana asum naire. Ipandho Penu do tokpa hiden tafamda ngasai nga pharone haira chakhibani. Madu tabada sajaudu tokpa hiden tafamlomda kana chenkhirami. Nganbisu mapuroibagi matung inaduna chakhirami. Aduga asomdasu Penu isingda mukum tharaga long khonduna haujik mana ukhiba nga sing adu lakpra haiduna yenglami. Mana adumna long adu anira ahumla khonma matam aduda long adugi manungda marang turang laba asoba laren amagi mamai malab ama long manung adudagi jiri jiri senthokibagum uraklami. Madu ubada Penu yam pakhatna long adu isingda pop thadaramlaga kangphana kakhalake haina tawbaga mage makhong adu mari mari yachinkibagum kana laksinduna phajinkre. Matam aduda Penu pakhatpa amadi kibana hemankhiduna koilawlawrami. Kanano aiki kong asibu phajinu thamliba aibu thado asumna mana koilawlawringi chairak aduda yam thajadana ising manung adudagi asoba lairel ama phawgalaklami. Lairen adu aduki matik changmankhibana Penubu pura khanjinkre. Lairen adu ubada Penu kibana hemankhiduna mapabu kauduna kablai. Penuna adumna kapadu uraga Lairen aduna magi mayada umliba ising adu kamchilaklami. Madudagi Penu makut aniduna mamaidu haifet khallaga Lairen adu onsinduna kapna hairai. He layoiraba Lairen aibu thadobiyu ima halna aibu halaktre haina chairamlagani. Aibu thaujanbiduna aibu mukta thadokbiyu. Lairen adu ngasai makhaidi wangang lamdi aduba hausikti taibami amagumna wangang lai. Nupi masa nang naibu kiribudo kigano aina nangbu thadoklabani kakhalu kangphalda. Penu bunga ngakre. Lairen aduna wangang lakpaduda aduna masu yam pakhan isingdagi kakhalaktuna kangphalda leplari. Lairel adusu kangphalda mu kakhalaktuna leirari. Penu lairel aduda yenglaga asumna hairami. Layoiraba Lairel aina dumu thagatsari haibo thadokpibagidamakta. Penugi wadu taraga Lairel aduna asumna haireklami. Ngaiko nupi masa nangna nayumda halaga karibu kanarugani aduna nangsu Lairen onduna aigi tung ilaw. Penu Lairengi wadu tabada makhong tapna thangduna madung handuna thanglaga milu pirang ihawna mangaktu haifet hairaga nate adumna ibo Lairen olanbigano aibu pokpa ipana macha udrabada kangawna hawgani aibu thadokpiramu. Lairen aduna Penugi wafam adu yarami aduna chalo haina haireklami. Penusu Lairen aduna mabu chalo haina hairakpaduda haraujarami. Aduna mayumda halage haina tawbaga khanghaudana mamahal nganbina mangonda phuba seiba mayamdu magi mamit aniduda urakpaka loinana amadi nganbigi ayakpa khonjel adu amuk taraktuna nakong singja yeirari. Aduna tarakpaduda Penu wakhal ama mukhalai. Haujik mana mayumda halabasu nganbina seibaga ngangbaga imungda leifam khanglaroi. Asukwan hingadabigi saru Lairen onkibna phare khanduna thangge haina tarama makhong adu chapleptuna Lairen aduda onsinuna yenglai. Penugi mawong mataw loina khanglaba layoraba Lairen aduna amuk hanglaklami. Nupi masa kaidore amuk leptuna leirabadi. Somna wari sanaringi chairak aduda sajaudu masanupi Penu awafamda taramlani khanduna yam pakana chelaklami. Tokpa hiden tafamdu yausilakadaba khajikta ngaisilakle. Aduga somdana Penu Lairen aduda yengnaga kapda haireklami. He layoiraba Lairen ai yumda halaroi ai nangi natung iduna pubiru ai su Lairen akoigi sayonda punsi asi lenjaragi. Penugi wadu tabada Lairen adusu yamna haraujarami aduna asumna muk haireklami. Nupi masa phare adudi nang hauchi Lairen onnabagidamak aigi mit anisida muna yenglao. Penusu Lairen aduna haibagi matung inna magi mitsna aniduna Lairen adugi mamit aduda muna yenglami. Adumna
Mana layan aduda mikup khara yengluraba matung Penugi makhong makhut amadi magi hakchang adu marang langba haurakli. Penusu masana masagi saktam adubu uzabada yam kiba phaurammi. Penugi maithong adu ubada layan aduna asumna hairaklami. Nubi masa huzikti nang layan onba haurakli. Nangi nasada lairiba kibado thadoklo. Penusu mamit mana adu usinduna ngehak tumina lepluraba matung khanghaudana magi masa adu layan onkhre. Supna tangi mahaki kok thangba maithongni saruk adu khakta ngairi mikup kharagi matung Penugi maithong adusu marang langba haurakli. Asumna Penu haujikti magi masa adu pura layan amagi mawongda onkhre. Asumna layoiraba layan aduna Penubu mamang thana puduna lakpa haurakpa mikup aduda ahal oirap tawraba nupa amagi khonjelda asumna kaurakpudu tarami. Ipagi Penu nangbu kadai leibagi? Ipa lakle. Ipagi Penu. Kaurakliba khonjel adu tabada Penudu magi sakpham adu mapada uhaningdabadagi achauba upambi amagi mathakta jiri kakhatuna lotuna leikre. Aduga layoiraba lairel adusu Penugi thamoigi wa khudingmak khangnaduna masu machi amada thaijidun leikre. Sajausu hiden adu yaurakduna masanupi Penubu koikau kauri. Penusu mapagi matau adu umuthakdagi lona yengduna kapjarami. Sajausu Penubu kauraduna akoibudu koyeng yenglami. Madugi tanja aduda nganbisu hobe chelaklami. Sajausu mana sum akoibudu yenglakpa matamda urai Penuna paikhiba lung amadi nga hapnaba tongkol adu taduna leibadu. Madudagi sajau chachang sinduna yenglami matam aduda amuksu urakle. Penuna setkhiba pirosing adu hiden mapan aduda taduna leibadu. Madu ubada sajauba amuk hena nungsa thiraduna khonjel hongna kaplai. Ipagi bema ipadi mangjare dako ipana uriba sibu asimura phajam myoi kayana isagi putsibu manghalaba oire dako ipagi Penu haiduna Penugi mapimarol amadi long tongol adu makuna loina tasinuna pairaga malem leida phamtharaga kapli. Sajaugi matau ubada nganbisu yamna nungairaktri aduna masu kapna hairai. Imagi ibema nang imabu warauduna chalabro yego tu tapana nangbu kauribase amuktadi kumla une imagi ibema nangbu. Sajausu masabu kauraka tengthajarami. Imagi ibema imabu kana yengduna lehoro haibadu nangbu amuktadi kumla ukaba imana kaubase tarabati. Matam aduda layoiraba layan adu asongmanarak amadagi thoraklami. Layan adu ubuda sajau makhut ani lonaraga kapna hairaklami. Layoiraba tubi layan ko aigi isa Penubu ubra urabadi papa aigi ipamda amukta takpiyu kaba. Tanja aduda Penusu malem leida mukum taraktuna mapagi mamangda leplari. Layan adu ubada nganbidi hainingai leitana kirami. Sajauna kaptu lairingagi cherak aduda Penuna asum naireklami. Iba ibungo nasa Penu sida leisare amukta yengbira uba. Penugi khonjel tabuda sajaudu mamai tapna nongkhatuna yenglaklami. Nganbisu layan aduna Penugi khonjel da wangalakpaduda ngakpa phaurami. Sajausu mamaidu hek nongkhalakpaga asum naireklami. Kalai aigi isa Penu kadai. Matam aduda mahaki mamangda leplibi layan aduna asum nairai. Ipa ibungo nasa Penu aidi layan oledo. Wahai adu tabada sajaudu yam kapjarami. Penu makhatana muk hairaklami. Ipa ibungogi laman sigamda nasa satjaragi layoirabat tubi layan magi matung induna nasa satjaragi. Penugi wadu tabada nganbina. Nati imagi bema nang chatkiba yaron ima nang ginapamda yam lankri. Lao yumda halasi napana nang mangairibani ima amuk hana ichabu otlaron ima lankri yumda halasi imagi bema. Asumna nganbisu ningamdana kapli. Penu nganbigi wahai tabada kapna.
ꯃꯁꯥꯅ ꯏꯃꯥꯕꯨ ꯋꯥꯔꯧꯕ ꯂꯩꯖꯗꯦ. ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯃꯆꯥ ꯑꯩꯕꯨ ꯎꯔꯛꯇ꯭ꯔꯗꯨꯅ ꯀꯪꯉꯥꯎꯅꯔꯛꯄ ꯃꯇꯝꯗ ꯏꯃꯥꯅ ꯈꯔ ꯊꯦꯝꯖꯤꯟꯕꯤꯌꯨ. ꯑꯁꯨꯝꯅ ꯄꯦꯅꯨ ꯌꯥꯝ ꯀꯞꯂꯝꯃꯤ. ꯁꯥꯖꯧꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯗꯨꯗꯤ ꯎꯕ ꯐꯪꯖꯗ꯭ꯔꯦ. ꯈꯣꯟꯖꯦꯜꯗꯤ ꯇꯥꯔꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯏꯁꯥꯅ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯁꯤꯗ ꯏꯁꯥꯒꯤ ꯅꯨꯡꯁꯤꯔꯕ ꯁꯛꯇꯝ ꯑꯗꯨ ꯏꯄꯥꯗ ꯑꯃꯨꯛꯇ ꯎꯍꯜꯂꯝꯃꯨ. ꯃꯇꯝ ꯑꯗꯨꯗ ꯄꯦꯅꯨ ꯃꯥꯒꯤ ꯁꯛꯇꯝ ꯑꯗꯨ ꯃꯀꯣꯛ ꯊꯪꯕ ꯁꯔꯨꯛꯇꯨ ꯈꯛꯇꯪ ꯇꯥꯏꯕꯪ ꯃꯤ ꯑꯣꯟꯈꯤꯔꯝꯃꯤ. ꯁꯥꯖꯧꯁꯨ ꯑꯀꯤ ꯇꯨꯖꯨꯡꯕ ꯂꯩꯇ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯃꯈꯨꯠꯇꯨꯅ ꯇꯞꯅ ꯅꯥꯟꯊꯔꯒ, ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯏꯄꯥꯅ ꯂꯥꯏꯔꯕ ꯑꯣꯏꯔꯨꯕꯅ ꯏꯆꯥꯕꯨ ꯆꯦꯛꯁꯤꯟꯅ ꯊꯝꯕ ꯉꯝꯈꯤꯗ꯭ꯔꯦ. ꯅꯃꯥꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯅꯪꯗꯤ ꯂꯥꯏꯔꯦꯟ ꯑꯣꯟꯈ꯭ꯔꯦꯗꯀꯣ. ꯐꯔꯦ, ꯆꯠꯂꯣꯀꯣ. ꯇꯨꯕꯤ ꯂꯥꯏꯔꯦꯟ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯅꯪ ꯆꯠꯂꯣꯀꯣ, ꯏꯄꯥꯒꯤ ꯏꯕꯦꯝꯃ. ꯄꯦꯅꯨꯁꯨ ꯃꯄꯥ ꯏꯕꯨꯡꯉꯣꯗ ꯌꯦꯡꯗꯨꯅ ꯀꯞꯅ ꯀꯞꯅ ꯂꯥꯏꯔꯦꯟꯒꯤ ꯁꯛꯇꯝ ꯑꯗꯨꯗ ꯑꯃꯨꯛ ꯑꯣꯟꯈꯤꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ. ꯁꯥꯖꯧꯁꯨ ꯃꯁꯥꯅ ꯆꯠꯈꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯀꯞꯇꯨꯅ ꯂꯩꯍꯧꯔꯤ. ꯉꯥꯟꯕꯤꯁꯨ ꯅꯤꯡꯉꯝꯗꯅ ꯀꯞꯂꯒ ꯂꯩꯍꯧꯔꯤ. ꯃꯄꯨꯔꯣꯏꯕꯗ ꯃꯔꯥꯜ ꯄꯨꯝꯕ ꯌꯥꯖꯗꯨꯅ ꯃꯥꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ. ꯃꯗꯨꯒꯤ ꯃꯇꯨꯡ ꯄꯦꯅꯨ ꯂꯩꯇ꯭ꯔꯕꯗ ꯌꯨꯝ ꯑꯗꯨ ꯏꯍꯥꯡ ꯍꯥꯡꯕꯒꯨꯝ ꯇꯧꯔꯝꯃꯤ. ꯃꯇꯝ ꯆꯨꯞꯄꯗ ꯁꯥꯖꯧ ꯃꯆꯥꯅꯨꯄꯤ ꯄꯦꯅꯨꯒꯤ ꯋꯥꯈꯜꯗ ꯂꯩꯃꯟ ꯑꯣꯏꯗꯨꯅ ꯂꯩꯈ꯭ꯔꯦ. ꯉꯥꯟꯕꯤꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯎꯕꯗ ꯍꯧꯖꯤꯛꯇꯗ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯇꯨꯅ ꯄꯦꯅꯨꯅ ꯄꯥꯏꯔꯝꯕ ꯑꯃꯗꯤ ꯆꯦꯠꯂꯝ ꯆꯥꯔꯝꯕ ꯐꯤꯔꯣꯜꯁꯤꯡꯗꯨ ꯌꯦꯡꯗꯨꯅ ꯀꯞꯆꯔꯝꯃꯤ. ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯄꯦꯅꯨꯕꯨ ꯂꯥꯏꯑꯣꯏꯔꯕ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯃꯆꯥ ꯅꯤꯉꯣꯜ ꯁꯛꯅ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯗꯨꯅ ꯇꯨꯕꯤ ꯂꯥꯏꯔꯦꯟꯁꯤꯡꯒꯤ ꯃꯔꯛꯇ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ.